Anauba Langon Gilengaklon Haibatemda Manipur Youth League Mayol na Sinba Ahanba short film competition ge screening amasung mana Lanthokpagi Thouram ama lakliba Tang Tarukta Pangthoklagani hairi hiram asigi matangda Mayol gi publicity secretary na thadorokpa cherol amana hai chahi asigi January tang tara tarukta Manipur University gi auditorium da politics Anauba Langon gi vote haini mingthonba chahi ama chupna sathagadaba mass awareness campaign ama Mayol na hudokhi campaign asida tungan ba laikai amadi khul kayada chatuna lamdam asida achumba mikhal gi kanglon ama leirakna ba awareness kaya piraga lakli campaign asi hena kansin ba oina amadi mipum khuding makta ahenba wakhalon sing sandokna ba honabada visual art ki mateng lauraga mayolna Anauba Langon gi lengaklon haina mingthon ba Ahanba short film competition asi pangthokna ba firep lobani hairiba short film competition gi screening amasung mana Lanthokpagi Thouram ama lakliba tangkun taruk ki ayuk pung tara tabada khurai angom laikai da leiba chanura Laikolda Pangthoklagani Thouram asida miyam punna saruk yaminaduna mapung fahanbada mateng pangbiu haina cherola sina makhatari